Bangladesh ki Prime Minister oiramba Sheikh Hasina na hai kibagi matung inna mahak ki lamgi sarkar kai giba mahang na Prime Minister oibang ngamgidaba aduga India da chelaktuna lei kibagi maramze USA ni haidana khuthilaga takre mamangda tha ani ahumuki mamangda Bangladesh ta yamna chawna dugumba akhoi western country amana influence yam chawna tawi haibagi wafam di thamgrabani adubu karamba leibak no haibadu madi haibiram da batam da baitare adubu leibak kai grab matung shida Sheikh Hasina na direct USA na sumaina akhoi gi lamjid influence rokpani karam influence do karino haibadum di makhata si Sheikh Hasina na haibagi matung inna Bangladesh ki manung chan lairiba adumba island machama only 3 square kilometer khakki oi badumba lam machama mi lising ahunga satet mutang lei badum mafam amani island amani hairiba island jida America na military base am sage haisene hairiba military base sage habasida Karigumba Sheikh Hasina na yaram taragadi hairiba sarkar kaihaliba amadi mahakpu even lamdudagi tanthokpiraga India da changjafam lauduna leiriba dugumba fivam je masi oiramdabusu yai haidana Sheikh Hasina na palakpa hairakpa wafam sing hojik yam kanna news tongan mafam sing da cover taunari Youth Xplore TV na naina jagadu isi karino hai matamda aseng bagi US na plan tauraga adugumba Bangladesh da adugumba leibak to kaihallibra magi sarkar do ningkhai hallibra aduga hanadagi hainaraga lakpa adugumba tongan miyoi singna tongan ba analyst kayamana haiduna lakpa US is planning to create a country India Bangladesh amadi Myanmar ahum jigi adugumba lona ba adugumba border gi area sida sungsoi sina semakpa yai habagi adugumba thajaba thamme je masi kadai bok chummi habase masi neina gadoini video makha chathadringai sida ngasidang akoi gi channel si han thengna bi boy taragadi please subscribe tobiramu mayang subscribe amamduna akoi video hena semning bagi adugumba thauna do happy aduna makha tana akoina video changjandringai sida isa gi wakhalon do aina thamjagriba topic ahum haiba tare haibadi Bangladesh ki adugumba haigriba adugumba Bangladesh ki Prime Minister na thamgriba wafam sing do kadai bobu chumba yage kadai bobu chumamgani isa gi wakhalon do comment thambiramo video makha chathasi makha tana yengsi map te yengba matamda Saint Martin hariba adugumba island machama island pitruma 3 square kilometer katang leiba aduga hariba 3 square kilometer gi mafam sida leisi only miyoi lising ahunga chaten mutang lei hariba mafam ja US ki adugumba authority ne kari haige matamda akoi gi military base ama sabagi noi ayaba PU haina hierarchy na haibani ko kadai bau hai habadu di US na dum deny tawri comment tawde adubu akoina map te yeng matamda Saint Martin je Bangladesh ki adugumba Cox Bazar hairiba mafam sidagi makhadang ba maigai da south kilometer 8 khatang chalaga leiba adugumba island amani adu pikraba island do kayagi matik darkar leiri no USA da na hangba USA je yam chawba dugumba economic wise ta yeng matam da yam chawba dugumba lebang ni number 1 ni leiri je hojik 2024 da khoi gi global GDP yeng hum matam da USA na top ni 29 trillion dollar ni aduga mathang da China ni adagi mathang la kan da khoi gi Japan adagi Germany adagi Italy mathang adagi UK sumaina mathang lai ni haitar world gi oina leriba dum economy gi tangkhai ma dekho Asia da le poi mom lai aibadi India ne China ne adagi Japan ne si khara ji punjal la kan da phanam yam na dum phangbai mathang mawong am ure haitar adagi masi lerak pasina hana dagi US ka China ga yana de da masi US ka China ga yana da bani na China na kari torka dagi China na kari torka ni kari plan tauri USA na sun khangam gane adu khangna bi dam ta kari plan torka dage je khangna bi dam ta China rom da nakshan bam changi adu China da di direct oi nakshan badi ngam da bani na leiba ga son bam phum thirak pane India da ju am kan nakshan ubi yaroi mi masing hare yami military power hare kalli adu economy hare adum kalli bale ba amani yes size yang kan da budi US na yam thine hena chawi economy size yang matam da budi yamna adugumba chawna democracy chalaga leiri bale ba moi mi yam kan henjul bu ngam da hai tar
aduna side ta karam balebak ason balebak leirige si nga kanda Myanmar leire Bangladesh leire ado Myanmar di han dagi chai leire military janta pairi adu maina nga sai gi crisis sama thoktana dum leire bani adu nakan da Bangladesh ju leibane ado Bangladesh da mu kari gi da makta Bangladesh ki akhoi gi makadang ba saruk ta Bangladesh ki lorak pa saruk sida dugumba Saint Martin hari badum island je kari gi khoidari bano US na khoidaram gadori bano ana koina khanba matamda ngasai mana kupna yengjanningi badugum leibak sing maru oina US ta challenge tori China oibanina China da kitang naksan na yenge hai kanda hairiba mafum je namna mafum chai hai tare military base am thamgi taragadi China ju naksan yenge hai ba yare adagi plus India ju India na kari kari taurige India ki plan karino hai ba ji jo mu US na dum khangduini hai di ya manak nang na Bangladesh ke India ga map ti engna matamda napna na leirabani masina maram oiraga USA gidamakta yam maru oiramba yai adugumba island se sumaina haine USA ga akoina hanadagi muknaramba budi Russia ni aduna yengmur kanda Russia ga muknai hai taraga su Russia di Ukraine ga lan tawringai sida ma hingjana bu honaringai sida yam awabam oiri USA na proudly USA adagi UK France Germany leiriba adugumba Western European countries singina Zelensky habadi Ukraine gi president jigi maning da lepaga nang tawning mataw akoina hek amiba chang da koi mateng pangani haidan leigrabani aduna aseng badi Ukraine Russia ga dumaina lanthengna koina sangna lanthengna riba sigi adu machahi ani muki chang lanthengna ri masi ngambagi pangal de seng badi leiponte adubu maning da backing yam kanbagi hauju ho lanthengna leiribane aduna US ina thinjandaba khut thinjandaba phom da leirakte haitare mathang thingjale Israel ga Palestine ga ju hairo Gaza da khoi Tongnariba West Bank Tongnariba gumba land mayam sida millions of khoi miyoi kayama displaced torobne khoi nongda miyoi lishing shiri bane hairiba sida khoina sida zum Israel gi maning da kana lepem tam da USA lepe adra akoina phongani ko lepe ja si gi toriba mayam sida khudingwak sida kana dum yaw leram ge matam da USA se dum channel leram ne USA se dum yaw leram ne adage mong nakan marom da India ge yam naksan na leriba India gi border oiriba dum leba Pakistan so kan West lomda vote gi bu kuidri vote wo matam sida Imran Khan na US na sumain khut thingjali adu to yada to yam kanna tawru badagi kai doi matam da Imran Khan ja si je kai dawre hai kanda Imran Khan je jail la leigre magi political party thupchan gre yonko kayam chawge je aduna USA na yadaba adungba leader na pairiba leibak singje masi thupchal halakpa yabagi mawng ma yam chawngleri thupchal halakpaduna yango for example kari hoina akoigi former prime minister oiramiba Pakistan gi oiramiba ju thupchan gre somna kanda amuk ke dore Bangladesh hojik jang launa hojik Iran horiba iyo horiba sagaliba gum form ji ke dore masi ju loigre democracy ni haiba dum leiroi leitre interim government haija bai wani army na punam pairaga leiri so karam kanda akoi election torakadege khangde form du leiriba youth chingna yam harawi yes second liberation of Bangladesh kan hai ani suboina ningkha tambani Sheikh Hasina aduguma dictatorial oiba autocratic oiba adugumba masagi da khanba ma khaktang na palaga leigi hai adugumba leingak tu de akoi ningkha tammega na hai yes to some point khara da chumamba yai to some extent point akoi gi matang khara phogdi dum chumba yai adubu Bangladesh na haida gidoriba magi economic condition magi social condition magi nahazingi youth singi legadriba awaba mayam dudi maduna chaitheng pirakadaba mayam dudi akoi madu nainadaba yade hetare khandadaba yade hetare as a youth amoina adu Bangladesh ta thengnagadriba mayam si mayam ja akoi Manipur da leiriba akoi gi hojik thengnariba crisis Manipur gi crisis jo akoi thengnariba ne hojik class 10 कागरिबा 10 थाबा लोइग्रबा 12 थाबा लोइग्रबा अदि ग्रेजुएशन तमिबा अंगांग युथ कयामा नहा कयामा हौजी तसेंग मागी करियर अमा चूज तौगदौदा हौजी उपाय लेतदना हौजी रिलीफ कैम्प दा अवा चैथेंग थेंगनदुना कयामा लेरी अदि विलेज वॉलंटियर्स कयामा ओइदुना थवाइ फम कथोक्तनो कयामा लेग्रे तार हौजी मणिपुर दा थेंगनरिजे मसीदा जो मु कनागी खुद यावे नाइनरी यूएस की खुद यावे नाइनरी कयनो तंद वीएस न थाइनदगी हाना प्लान तौरगा लाखिबा अदुगुम्बा इंडिया बांग्लादेश अमदी म्यांमार अहुम सिगी मरक सिदा अदुगुम्बा क्रिश्चियन कंट्री में सेमकप याबगी सेमकनबगी अदुगुम्बा प्लान लई हाइदना विजिट चौरा होइना अखोगी पॉलिटिकल अमदी जियोपॉलिटिकल एनालिस्ट अमो ओइरिबा मखोइना कयामा थमगिबा लेरबने अदुना मसी मयाम से ख्वाइदगी चाव इन्फ्लुएंस पीरिजे अमेरिका ने यूएसए ने सिने
खुदिंगमंगना हाइनरीसे अदो मसी कदाई फाउबो चुम्मकदगेजे with proof matam amada lakhibadi yai with proof matam amda koina punama khangakpadi yai adubu hojik bogi oinadi with proof di laitri yes magi theory magi si oirambi ai na naina zabai wani amuk side amadu yengora kanda hojik Sheikh Hasina India da Delhi da leiri ba Sheikh Hasina za US da leiri ba mahaki masanu pasina harakwe matung ina kana tamda Bangladesh ta aduguma Sheikh Hasina former prime minister of Bangladesh sungsoi duna mayum da hangani sen kari nangna badugumba interim government tuna vote hek tauge harakanda sungsoi duna chalaga vote lepuni adu vote ka bai chance pau lei aduna phong na muktana hairak pai wani da adu masim su nei dum thoi adu yam chauna ngang bang hammi se kamaina no aidi hantak da tanthorok tangai namir humni mari ni se tanthoraga sida changjafam leitadna UK na ju decline torokre comment pirakte adagi habadi yani yaroi habadu mo haidi decline tawe di hai adu officially oina harakte US na ju decline tawgre magi hek change hariba mufam sing amata kedoba yade kedo ni US ka mai chang duni US na asum da semaga adu saraga director oiraga aduna adugi wafam kayama lei adu itihas ta khoni yengor kan da puari da khoni yengor kan da Bangladesh kam dawna semgi ge haibagi matang duma matek amdang harama matam da punamak si yeng ko map tu charke somna kanda India hai kan da before independence India is the Haujiki Ladiba Pakistan Punna Yaure, Haujiki Ladiba Bangladesh Punna Yaure, Punamak Punjalaga India Haramini, British India Haitar. Matam Sida British na Ahugi Tokai Tahalaga, Aduma Sasan Taubugi Wakalon, divide and rule policy ga have 1905 the Kulangang Company, 1905 the Bengal se na Katopani, Bengal Katokum Matamda, Bengal se Ahambada, Bengal Katang Harami, Adu Matum the Bengal, Anitona Katum Matamda, East Bengal Habamaga, West Bengal Habamaga, Haujik West Bengal, India the Lehori, East Bengal Sinamuk, 1947 the Indiana Ninkatamaba Matung Sida, British India the Thadom Dai Chalam Dai Sida, Ahugi Mountbatten plan to the Katare. India should be divided, must be divided. Divide toba mathau tai two nation theory do the India amasung Pakistan. The India should be a Hindu dominated country and Pakistan should be a Muslim dominated country in Haibani. Adugi mong do the thamgra kansida amuk kaidore hai kanda ngasai uchat padu phajana chaning da bhai tare ne hadi khuju muju toromaga singju salamaga chaning bhai tare akhoi gi Muslim dominated state singja sida is the they were given complete freedom bhai tare kare na na khoi je Pakistan ne punge ju yai India da punge ju yai ani magam tu puning dragan na khoi cha freedom oina independent oina leige su dum yai haidan hairkhibre sumain tawdana adugumba awon ba kayam lakhi India je sumaina ani thokrakanda ani thokpasida Bangladesh se same is na 1971 the same bani adumai tawdana mathang lakpasina leihori je lebak amakhakhtang oina lerambadi lebak ahum thongna lae India lere mayaida nakanda Pakistan lere nakanda Bangladesh lere plus Bangladesh se hoji muka dore thugai bigi mongam lakre haidi politically thugai re economically fivum so ni socially fivum so aduna hoji mathang akoi masigi adugumba asoi base amukhana leitana bigi damakta akoi gi leibak sida laktan kari lesson kari tamau yai have ji mayam isa gi wakhalon do comment the phone to piramo aro bada santosh sharma na punum khurumjari. Thank you for watching Youth Xplore TV. Keep watching, keep exploring. Thank you so much.